थमोय मकुल थोक्तबा दोलनी तपना याई हराउबदा पाथोई अवाबदा कपी नुंसीबगी आसागी अपाम्बगी लोसिंदुना थंफम सउद्रबसु अखोयगी लंबीबु ngak seliba अहिंग नुंथिल खाक्तना थवाई महाकी खोंजेल ओइरिबा मपाव ओइरिबा अचिकपदा मरोलोनबा अरुनबा कयाकी थमजिनफम मियोइबा कोइना थांगलिबा खोंथांगसिंगसी थमोय मागे इथिलना अयामबनी वाखल महाकती थमोय महाकना पुबा माइगेदे चटकली थमोय महाकना वारबदी वाखल महाक सुवाई हकजांग महाक सुवारकनी थमोय महाकना नुंगाइरबदी वाखल ओइगेरा हकजांग ओइगेरा लोइनमक नुंगाइ पुमनमक थमोय महाकता लोइना तांजे हाइबदा हाइमनबा थोकद्रा महिरेलना फनयाम होनरबसु थमोय महाकना साथीना वारबनीना लोइनमक हेक्ता वाई वामंदना महाक अनाबा फाव ओइबनी हंदकसिदा हाददी सुबुबुदना मफम मरांग अमता खंगदना वाखिबनीना खरसु मफै हंदकती मांगदा लेना लेना उना उना सखंगदबा मगुम लेनबसिददी मागी थमोयसे लौखतपा यादा खैवाबनी मेसेज थारकलिबा नंबर दुदा हंजिन हंजिन कॉल तौनब होनै अदुबु नंबर दो सुंजत चत्री महिरेल दो नारगा लेबा ngamlakthraduna hogolagli खरबुदी हानगा हाइनरदी मसासे फगलबनी अदुबु पुंफा हेक्ता फबदी नत्री नुमित मंगानी मुक सुरबनी महांगना फमुंगा कुलकलिबसी लैनाना थाबा हिदाकसिना ओइबदाई फनियामदी मसा नुंगाइरे महिरेल दा हगोलगा मपान थोंगलकपदुबदा मपाइबुंगो पुंसिबना ngakraduna hanglei कदौरी नुपा मचा करीनो नफीना रोग होंगना इदुना ऐ थबग मतंग हाइदुकलुगे तौबनी बाबा करीनो ने हारिसिबो नसा सुंगमददना ngarang phong natro padak tabudbo nangna chani हारिसिबो नती मरु ओइब नत्रबदी कोना तौरोदना मरु ओइबनी बाबा हाय अदु ओइरगदी ननावदा थवलोदना गारीदो नकोक नरु ngawrga बेरा कानानिको याने बाबा किसु तौरे ऐ इसा खरा नुंगाइरे सी हाइरमलगा महिरेल दो गाड़ी दा काख्रे मपाना लाउरी निंथीना जेक्सना थौको नंगमा ngangna saknabsu ya yadagum to ipane pothafam khangdeko thongnawgado chingthaganu nasado nungsin nungsa phonganu ko महिरेल दो खुमलमद्री गाड़ी दो चुमरिंग थौदोक्तुना चखरे मपाना सोली इश कमाइना nganane मसिगे ngang मीगिदी मखा थाब मनावना ngangnaba wai अहन्ना फै हाय अइगिदी अहन सिनोइना ngangnaba warga मनाव सिनोइना वाद्रिने तौरिसे मपुरोइबना लाउखिबदो तारदुना मागी लोइनबिसु थोरई कैदौबा यावरगे मपा कन्ना कन्ना लाउबिरिबदुबो नचा नुपासे गाड़ी थौरगा चख्रिसिनिने अदु कैदौरगे मागी दरकार लेबगी चटपो ओइनिनि नचा नुपा करमबनो नंग खंगनब्रो हा नंगना वा nganglibदुबो करीनो अतोनबा नत्रो अहंदुनी अदुननी अइना लाउरमलिबसि करीनो हारिसिबो मसादो हगोय कांखतपा ngamdadana तौरिदाइने माबो चख्रमनि फेरे फेरे हाइगे ngangnabo थोंना सुवाख्रे मसि नते सिदा फमलगा सौलांदो सरो खमौबा याद्रमी प्रप्रथुरागा हैपा साजलकपदुददी पुनसिबदो साउरगा चरी है पाक थारक्तना नंगोइनने अदुवाइदो तिंथोकनी करी जागे nganglino नसानेना ngangna sakna yadaba खरा पोक्सिलगा हो मपा लौबा अदुगिनी आई लौरदी फदौबा हाइरमलगा पुनसिबगी लोइना बिदु चंख्री पुनसिबदो ममितो फैना येंगदना लेहवी मचिनदसु सोले सक्तासी हौखिद्रम मा लौदना मचासिंगसी निंगक पतौरिसे खंगपोनदिब सोमदन महिरेल दो गाड़ी दो थरकलगा याइनुगिदुदा अमुक खामनारनी अंगावबगा चप मानरपोनी खांगा ngamaktraduna गाड़ीदगी कुमथरकलगा महाक याइनुहिगी युमदुदा चंगलगली कनासु लेरमदी मपानदगी महिरेलना कौरी मी लेब्रो मनुंगदगी खुमलकपतु साइ कनानो खोंजेल दो याइनुगिनी खोंजेल फावबा चप माने खजिकता फाव खेनगदबनी करीमता खेनदी याइनुना थोरकलगा अमुका नांगली कना होइबिरबनो
ꯃꯍꯤꯔꯦꯜꯗꯣ ꯁꯨꯃꯥꯡꯗ ꯇꯨꯡꯑꯣꯟꯊꯣꯛꯇꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯍꯤꯌꯥꯏꯅꯨ ꯊꯣꯛꯂꯛꯄꯗꯨꯗ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯍꯤꯌꯥꯏꯅꯨꯁꯨ ꯃꯥꯕꯨ ꯎꯕꯗ ꯆꯞ ꯂꯦꯞꯈꯤꯗꯨꯅ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯃꯍꯤꯔꯦꯜꯅ "ꯅꯣꯏ ꯑꯍꯜꯁꯤꯡ ꯂꯩꯕ꯭ꯔꯣ? ꯋꯥꯔꯤ ꯑꯃꯈꯛꯇ ꯁꯥꯟꯅꯒꯦ." ꯍꯤꯌꯥꯏꯅꯨꯗꯣ ꯁꯣꯔ ꯃꯄꯤ ꯑꯃꯇꯪ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯍꯥꯏꯔꯛꯏ꯫ "ꯂꯩꯇꯦ, ꯊꯕꯛ ꯑꯃꯒꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯆꯠꯊꯣꯛꯈꯤ꯫ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯕꯤꯔꯣ." "ꯅꯪꯒꯤ ꯃꯔꯝꯗ ꯍꯪꯕꯕꯨ ꯅꯪꯉꯣꯟꯗ ꯍꯪꯒꯗ꯭ꯔꯣ? ꯅꯪꯗꯤ ꯂꯣꯠꯀꯦ ꯍꯥꯏꯕ ꯃꯌꯥꯝꯅ ꯂꯣꯠꯂꯕꯗꯨꯕꯨ?" ꯍꯤꯌꯥꯏꯅꯨꯗꯣ ꯃꯁꯤꯗꯤ ꯀꯥꯟꯅꯔꯣꯏ ꯈꯟꯗꯨꯅ ꯃꯣꯔꯥ ꯑꯃ ꯄꯨꯊꯣꯔꯛꯑꯒ ꯁꯨꯃꯥꯡꯗꯨꯗ ꯊꯥꯔꯦ꯫ ꯃꯥꯅ ꯃꯥꯡꯒꯣꯜ ꯂꯥꯔꯤꯗꯨꯗ ꯐꯝꯂꯦ꯫ "ꯑꯃꯨꯛꯇ ꯐꯝꯕꯤꯌꯨ." ꯃꯍꯤꯔꯦꯜꯁꯨ ꯐꯝꯂꯛꯂꯦ꯫ ꯍꯤꯌꯥꯏꯅꯨꯅ ꯍꯪꯂꯛꯏ꯫ "ꯑꯩꯒꯤ ꯋꯥ ꯑꯣꯏꯔꯁꯨ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯪꯕꯤꯔꯣ, ꯑꯆꯨꯝꯕ ꯉꯥꯛꯇ ꯑꯗꯨꯝ ꯈꯨꯝꯖꯔꯒꯦ." ꯃꯍꯤꯔꯦꯜꯗꯣ ꯍꯤꯌꯥꯏꯅꯨꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ "ꯅꯪ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ?" "15 ꯁꯨꯔꯦ." ꯆꯍꯤꯁꯨ ꯆꯞ ꯃꯥꯟꯅꯔꯝꯕꯗꯨꯗꯗꯤ ꯃꯍꯤꯔꯦꯜꯗꯣ ꯑꯃꯨꯛ ꯍꯪꯂꯛꯏ꯫ "ꯅꯪ ꯑꯩꯕꯨ ꯃꯁꯛꯁꯨ ꯈꯪꯗꯦ?" "ꯈꯪꯗꯦ." "ꯄ꯭ꯔꯣꯃꯤꯁ?" "ꯄ꯭ꯔꯣꯃꯤꯁ, ꯑꯩ ꯇꯁꯦꯡꯅ ꯈꯪꯗꯦ." "ꯑꯗꯨꯗꯤ ꯅꯪꯒꯤ ꯇ꯭ꯋꯤꯟꯁꯀꯨꯝꯕ ꯂꯩꯕ꯭ꯔꯥ?" ꯍꯤꯌꯥꯏꯅꯨꯗꯣ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯕꯨ ꯈꯜꯂꯤ꯫ "ꯂꯩꯇꯦ, ꯏꯇꯣꯝꯇꯅꯤ. ꯑꯗꯨꯒꯨꯝꯕꯒꯤ ꯋꯥ ꯑꯃꯠꯇ ꯌꯨꯝꯁꯤꯗ ꯉꯥꯡꯅꯗꯦ." "ꯅꯪꯅ ꯈꯪꯗꯕ ꯑꯣꯏꯔꯝꯃꯅꯤ." "ꯑꯗꯨ ꯑꯣꯏꯔꯣꯏ, ꯃꯔꯝꯗꯤ ꯇ꯭ꯋꯤꯟꯁ ꯂꯩꯔꯗꯤ ꯅꯣꯡꯃꯇ ꯑꯣꯏꯔꯁꯨ ꯃꯗꯨꯒꯤ ꯃꯔꯝꯗ ꯄꯟꯒꯅꯤ꯫ ꯄꯟꯗꯦ, ꯀꯅꯥꯝꯇ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯥꯏꯗꯦ." ꯃꯍꯤꯔꯦꯜꯗꯣ ꯃꯁꯥꯗꯣ ꯀꯟꯅ ꯉꯝꯗꯕꯒ ꯍꯤꯌꯥꯏꯅꯨꯒꯤ ꯃꯁꯛꯇꯨ ꯎꯔꯒ ꯂꯩꯇꯥꯐꯝ ꯈꯪꯂꯛꯇꯕꯒ ꯑꯅꯤꯗꯣ ꯄꯥꯁꯤꯜꯂꯛꯂꯦ꯫ ꯃꯥꯒꯤ ꯃꯁꯛ ꯃꯃꯥꯏꯗꯨ ꯎꯔꯒ ꯍꯤꯌꯥꯏꯅꯨꯅ ꯍꯪꯂꯛꯏ꯫ "ꯑꯗꯣ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯁꯣꯝꯅ ꯑꯩꯒꯤ ꯃꯔꯝꯗ ꯃꯌꯥꯝ ꯑꯃ ꯍꯪꯕꯤꯔꯤꯕꯁꯤꯕꯣ?" ꯃꯍꯤꯔꯦꯜꯅ ꯃꯥꯒꯤ ꯃꯣꯕꯥꯏꯜꯗꯣ ꯄꯨꯊꯣꯔꯛꯂꯒ ꯂꯤꯛꯂꯥꯏꯒ ꯃꯥꯒ ꯀꯥꯞꯃꯤꯟꯅꯈꯤꯕ ꯐꯣꯇꯣ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯍꯤꯌꯥꯏꯅꯨꯗ ꯎꯠꯂꯛꯏ꯫ "ꯅꯪ ꯇꯁꯦꯡꯅ ꯑꯩꯕꯨ ꯈꯪꯗꯦ?" ꯍꯤꯌꯥꯏꯅꯨꯗꯣ ꯐꯣꯇꯣꯗꯨ ꯎꯕꯗ ꯉꯛꯈ꯭ꯔꯦ꯫ ꯍꯥꯏꯒꯨꯝꯗꯅ ꯅꯨꯄꯤꯗꯣ ꯃꯥꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ꯫ ꯆꯤꯝꯕꯥꯜ ꯃꯌꯥꯗ ꯊꯨꯡꯂꯤꯕ ꯁꯝꯕ꯭ꯔꯨꯗꯨ ꯐꯥꯎꯕ ꯍꯦꯛ ꯃꯥꯟꯅꯩ꯫ ꯇ꯭ꯋꯤꯟꯁ ꯑꯣꯏꯔ ꯐꯥꯎꯕ ꯈꯟꯗꯣꯛꯐꯝ ꯈꯪꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒ ꯅꯨꯄꯤꯁꯤꯒꯗꯤ ꯈꯟꯗꯣꯛꯐꯝ ꯈꯪꯗ꯭ꯔꯤ꯫ ꯈꯪꯂꯤꯕ ꯍꯥꯏꯕꯨ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯑꯗꯨ ꯈꯛꯇꯃꯛ ꯉꯥꯏꯔꯦ꯫ ꯍꯤꯌꯥꯏꯅꯨꯅ ꯃꯍꯤꯔꯦꯜꯗꯒꯤ ꯃꯣꯕꯥꯏꯜꯗꯣ ꯂꯧꯈ꯭ꯔꯒ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯃꯍꯤꯔꯦꯜꯅ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕ ꯁꯥꯖꯤꯟꯅꯔꯝꯂꯒ ꯆꯤꯠ ꯇꯧꯔꯝꯂꯒ ꯃꯥꯡꯈ꯭ꯔꯦ꯫ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣꯁꯨ ꯈꯪꯗ꯭ꯔꯦ꯫ ꯃꯥꯒꯤ ꯑꯀꯛꯅꯕ ꯖꯒꯥꯁꯨ ꯍꯥꯏꯔꯝꯗꯦ꯫ ꯈꯔ ꯍꯥꯏꯔꯝꯕꯁꯤꯡꯗꯨꯁꯨ ꯑꯣꯏꯗ ꯄꯥꯗꯕ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯅꯉꯣꯟꯗ ꯋꯥꯍꯪꯁꯤꯡ ꯑꯁꯦ ꯇꯠꯇꯅ ꯍꯪꯂꯤꯕꯁꯦ꯫ ꯅꯪꯅ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯆꯦꯜꯂꯕꯅꯤꯅ ꯑꯩꯁꯨ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ꯫ ꯄꯨꯟꯁꯤꯗ ꯏꯍꯥꯟ ꯍꯥꯟꯅ ꯅꯨꯡꯁꯤꯈꯤꯕ ꯅꯨꯄꯤꯅꯤ꯫ ꯑꯃꯨꯛ ꯍꯟꯅ ꯅꯨꯡꯁꯤꯕꯗ ꯈꯣꯡꯗꯥꯍꯟꯗꯅꯕꯁꯨ ꯃꯥꯅ ꯁꯤꯜꯂꯝꯂꯦ." ꯍꯤꯌꯥꯏꯅꯨꯗꯒꯤ ꯃꯣꯕꯥꯏꯜꯗꯣ ꯂꯧꯔꯒ ꯃꯍꯤꯔꯦꯜꯗꯣ ꯍꯧꯒꯠꯂꯛꯂꯦ꯫ ꯍꯤꯌꯥꯏꯅꯨꯅ ꯃꯍꯥꯛꯄꯨ ꯈꯝꯂꯛꯏ꯫ "ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣꯕ." ꯃꯍꯤꯔꯦꯜꯁꯨ ꯂꯦꯞꯄꯤ꯫ ꯍꯤꯌꯥꯏꯅꯨꯅ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯑꯩ ꯏꯃꯥ ꯕꯕꯥ ꯍꯜꯂꯛꯄꯒ ꯑꯩ ꯁꯣꯏꯗꯅ ꯍꯪꯖꯒꯦ ꯑꯩꯒꯤ ꯇ꯭ꯋꯤꯟꯁ ꯂꯩꯈꯤꯕ꯭ꯔꯥꯅ, ꯑꯗꯨꯒ ꯋꯥꯔꯤꯗꯣ ꯑꯃꯨꯛ ꯇꯝꯖꯔꯒꯦ." ꯃꯍꯤꯔꯦꯜꯗꯣ ꯍꯤꯌꯥꯏꯅꯨꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯃꯍꯥꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯤꯌꯥꯏꯅꯨꯒꯤ ꯃꯁꯝꯗꯨ ꯆꯤꯡꯂꯛꯏ꯫ ꯍꯤꯌꯥꯏꯅꯨꯅ ꯅꯥꯔꯗꯨꯅ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯏ꯫ ꯃꯍꯤꯔꯦꯜꯗꯣ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯝꯗꯅ ꯁꯨꯞꯅꯇꯒꯤ ꯁꯣꯔꯤ ꯍꯥꯏꯔꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈ꯭ꯔꯦ꯫ ꯍꯤꯌꯥꯏꯅꯨꯁꯨ ꯃꯁꯝ ꯐꯣꯏꯔꯝꯕꯗꯨꯗ ꯀꯔꯤꯅꯣꯅꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯑꯗꯨꯕꯨ ꯃꯍꯤꯔꯦꯜꯗꯣ ꯒꯦꯠꯇꯒꯤ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯃꯀꯣꯛꯇꯨ ꯁꯥꯊꯤꯅ ꯎꯔꯨꯔꯨ ꯂꯩꯈꯩ ꯉꯥꯎꯕ ꯍꯧꯔꯛꯄꯅꯤ꯫ ꯃꯥꯒꯤ ꯒꯥꯔꯤ ꯃꯄꯥꯗꯨꯕꯨ ꯌꯧꯔꯕꯗꯤ ꯍꯥꯏꯗꯨꯅ ꯂꯥꯛꯄꯗ ꯃꯥ ꯒꯥꯔꯤ ꯃꯅꯥꯛꯇꯨꯗ ꯂꯦꯛꯊꯗꯨꯅ ꯇꯨꯊꯔꯛꯂꯦ꯫ ꯇꯟꯖꯥ ꯆꯥꯅꯕ ꯍꯥꯏꯒꯗ꯭ꯔꯥ, ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ, ꯍꯤꯌꯥꯏꯅꯨꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨꯁꯨ ꯍꯜꯂꯛꯄꯒ ꯃꯄꯥ ꯊꯣꯛꯂꯔꯤ꯫ ꯃꯈꯣꯏꯒꯤ ꯒꯦꯠ ꯃꯌꯥꯗꯨꯗ ꯒꯥꯔꯤ ꯃꯅꯥꯛꯇ ꯅꯨꯄꯥ ꯑꯃ ꯇꯨꯊꯈꯤꯕꯗꯨꯗ ꯒꯥꯔꯤꯁꯤ ꯁꯠ ꯊꯧꯖꯤꯜꯂꯒ ꯌꯦꯡꯂꯛꯏ꯫ "ꯏꯁ ꯃꯃꯥ, ꯁꯤꯗꯤ ꯃꯁꯥꯁꯤ ꯃꯩꯃꯨꯛ ꯁꯥꯔꯦꯍꯦ." ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯃꯥ ꯏꯕꯦꯝꯃꯅ ꯈꯨꯝꯂꯛꯏ꯫ "ꯀꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯣ ꯃꯣꯏꯕ? ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ? ꯁꯤꯗꯤ ꯌꯥꯔꯣꯏꯕꯨ, ꯑꯁꯥꯕꯁꯤ ꯍꯟꯊꯍꯟꯗꯕ ꯌꯥꯔꯣꯏ. ꯌꯨꯝꯗ ꯄꯨꯁꯤꯟꯁꯤ. ꯃꯉꯣꯟꯗ ꯍꯪꯂꯒꯅꯦ ꯃꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯀꯗꯣ ꯀꯣꯜ ꯑꯃꯨꯛꯇ ꯇꯧꯁꯤ. ꯑꯩꯕꯨ ꯃꯁꯤꯕꯨ ꯈꯪꯒꯨꯝ ꯂꯥꯛꯀꯨꯝ. ꯃꯥꯅꯤ, ꯃꯁꯤ ꯅꯍꯥꯟ ꯅꯣꯡꯃ ꯏꯕꯦꯝꯃ ꯑꯩꯈꯣꯏꯅꯤ ꯆꯠꯄꯗ ꯆꯦꯛ ꯇꯧꯔꯛꯈꯤꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯗꯨꯅꯤ. ꯍꯩ ꯃꯃꯥ, ꯄꯨꯁꯤꯟꯁꯤ. ꯁꯨꯃꯥꯏꯅ ꯊꯝꯕ ꯌꯥꯔꯣꯏꯅꯦ." ꯑꯍꯜ ꯑꯅꯤꯗꯨ ꯆꯪꯗꯨꯅ ꯃꯍꯤꯔꯦꯜꯕꯨ ꯄꯨꯁꯤꯜꯂꯛꯂꯤ꯫ ꯍꯤꯌꯥꯏꯅꯨꯗꯣ ꯏꯃꯨꯡꯗ ꯆꯪꯂꯝꯗ꯭ꯔꯤ꯫ ꯉꯁꯥꯏ ꯐꯝꯕ ꯖꯒꯥꯗꯨꯗ ꯑꯗꯨꯝ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯃꯥꯒ ꯃꯄꯥꯒꯅ ꯃꯍꯤꯔꯦꯜꯕꯨ ꯊꯥꯡꯕꯣꯏ ꯆꯤꯡꯕꯣꯏ ꯇꯧꯗꯨꯅ ꯄꯨꯁꯤꯜꯂꯛꯄꯗꯨꯗ ꯄꯥꯈꯠꯈ꯭ꯔꯗꯨꯅ ꯆꯤꯟꯁꯤꯜꯂꯒ ꯍꯪꯂꯛꯏ꯫ "ꯀꯩꯅꯣ ꯀꯩꯗꯧꯔꯒꯦ? ꯏꯃꯥ, ꯕꯕꯥ, ꯀꯩꯗꯧꯔꯒꯦ?" "ꯃꯁꯥꯁꯦ ꯃꯩꯃꯨꯛ ꯁꯥꯏꯅꯦ, ꯂꯦꯛꯊꯈ꯭ꯔꯤꯕꯅꯤꯅꯦ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ."
Mapana khumlakpani. Mangoldane phakto amukta thawi bima. Mamana mu hairakpani. Hiyainuna jengkhatkiduna phakto phajana thare. Phaktoda Mahirel bu hiptha lei. Mahirelna ising kita thakema. Hiyainuna ising lobu jinsankhre. Uthoraklabada mamai bemana isingdo khara inbiri. Yarabra ibungo hairakhora. Yarnima. Mapana mu hari. Yumda pau pisiri ibungo. Ibungo bu swaida kari thabak leibagi lambano. Mahirelna wado lolakle. Ai miyamakak thirakpani. Numit kharani si isa sungomdabani. Aduda kuksi ngawkibani pawa. Mapana machanupida hari. Adudi ibema cha asaba changangdo glass amakakta amukta lolo. Singado phajana thagalolo ko. Cha asaba mathaga hakchang tekhalapra yenglasimu. Hidaguli gadi kamdawa. Mapuroibana pangang dhangmududa magi loinabina. As pangang dhangjanbirano moi baba. Kainoni mi masangam dringai sida. Adai araibani. Ibungugi yumduda pau amukta piko. Mathanda chatpa oirero. Mahirel do kari khalabano khangdi. Hakchangam sungamdabani habido mahak kok ama chakhidun hairi. Ima pawa nacha yunga mari tongmarga tholakpani. Baba ka launarapani. Yumda halanroi khankhre ngasisi. Ai sama police officer Mahirel. Tu sida ai ai katlere. Aigi every saktakchi sida yaurido. Wale to putuktuna ahalani tuda pirakli. Aduga makhata na hairi. Ngasi simadi ai sida lekchaba yagadra. Mangol sida wariso adum leizage yani. Ai isase ngamladi gari se thorga hotel bau chutke khanmani. Natragana sumangda gari se thausilaga gari manung sida adum layo hairs leizage. Aigi details loine yaurabani pau. Mayamna khangnaba da kanglei salaigi press editor amadi chairman masa soiriba punsibada. Ai apopani pau. Ai magi machana pa hale. Aigi makha inawo maga leini. Mahena haidan. Pabung hoi ima hoina chingna bigadra dikhangni. Mahirel na pareng thidaraglabadudadi ahalani do haifeti yengi. Adabu mapaibungona hari. Singnaba chingnadabagi wana deda. Adabu ibungo yumda pau amatang nipiba pamina ipana. Isaga wari sanadrabaso ipaga wari do nangi pabungduga sagi. Atai hairu ibungo do aikhoida leire. Masa sungamde haibitutang haigi yaidana. Mahirel na ngaktan khalaga hoi pabung yari adumain tawbiru. Ado khanai haiba wadadi panbiron sida leyagi hainadang haibiru. Magi mobile do laktuktuna ahali bungo do pirakle. Asamna call do tawnaduna ahalani do wari ningthina sanakre. Punsiba simiyamna masak khangba mi mo oibanina yainugi imungna so thoina chingna boidri. Mahirel masa so officer amani adugi mathakta magi wallet to makhoida pirakli. Asamna Mahirel gi khujil thawrang haigadra karino ngasi ahingse mahak yainugida lekpada dare. Nungdang ta silaklabada yainu mapai bungo jawbana ngasai punsibana hairapado ningsinglai. Itaw atai adai khangdi guli jaw haibisi yadabani madu matangdi itaw hoina yanaba tawraga amukta bijabiro. Masigi wase jawbugi nakungda yeiduna leirabani. Nungdangduda chingkhong oibanina ingsilai. Nong samangbaga thili thili tabaga chingkhongga oibaga masado kharangamdabaga Mahirel di chingsalabani. Yumgi maningda tapthokpa ama leiribaduda maido ngarang tharaga nga su thongi. Chakpudi imungda rice cooker da thonglabani. Mayamdo nongga tabaduda ikoi koishinduna phamli. Mahirel su yauri. Kari no phagi jugai su tawnarami. Aduga Mahirel gi maramdusu ahalaniduna sumhanglambani. Mahirel su maiga tikpane chawbana nong khanabu higabu yethukpo cha asaba pithaklaga hidagulibu pizabo hidagulibu thabo tawbadagi phanyam amuk kangkhale mi male. Mahirel su mayumda chakri tawrabusu sidadi tawdi. Tanjaduda yainun hangduri. Ima baba ai kainomta hangeba. Kaino hayuni. Ima
ꯑꯩꯁꯤꯕꯨ ꯏꯇꯣꯝꯇ ꯄꯣꯛꯄ꯭ꯔꯣ ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯇ꯭ꯋꯤꯟꯁ ꯂꯩꯕ꯭ꯔꯥ? ꯋꯥꯍꯪꯗꯨ ꯇꯥꯕꯗ ꯃꯍꯤꯔꯦꯜꯁꯨ ꯌꯥꯎꯅ ꯑꯍꯜ ꯑꯅꯤꯗꯨꯗ ꯄꯨꯂꯞ ꯍꯤꯌꯥꯏꯅꯨꯗ ꯌꯦꯡꯂꯛꯏ꯫ ꯍꯤꯌꯥꯏꯅꯨꯅ ꯑꯃꯨꯛꯀ ꯑꯁꯦꯡꯕ ꯍꯥꯏꯕꯤꯔꯣꯀꯣ? ꯃꯃꯥꯅ ꯇꯥꯕꯣꯛꯇꯨꯅ ꯈꯨꯝꯂꯛꯏ꯫ ꯅꯪꯒꯤ ꯇ꯭ꯋꯤꯟꯁ ꯂꯩꯔꯝꯃꯒꯕꯨ ꯏꯆꯥꯗ ꯑꯩꯈꯣꯏꯅ ꯀꯩꯗꯧꯕꯒꯤ ꯂꯣꯠꯇꯣꯏꯅꯣ ꯍꯥꯏꯔꯤꯁꯤꯕꯨ? ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯆꯥ ꯇꯥꯡꯕ ꯑꯩꯈꯣꯏꯗꯕꯨ ꯅꯆꯤꯟꯅꯥꯎ ꯑꯅꯤ ꯁꯨꯔꯝꯂꯒꯕꯨ ꯀꯔꯤꯒꯤꯗꯃꯛ ꯋꯥꯖꯗꯣꯏꯅꯣ? ꯅꯈꯣꯏ ꯑꯅꯤꯃꯛ ꯏꯃꯥꯡꯁꯤꯗꯅꯦ ꯆꯥꯎꯍꯜꯂꯒ ꯂꯦꯟꯅꯖꯔꯝꯃꯣꯏꯗ꯭ꯔꯣ? ꯀꯔꯤꯅꯣ ꯀꯗꯥꯏꯗꯒꯤ ꯋꯥꯅꯣ ꯅꯪꯅ ꯉꯥꯡꯂꯛꯏꯗꯨꯕꯣ? ꯐꯥꯒꯤ ꯅꯠꯇꯦ ꯏꯃꯥ, ꯑꯁꯦꯡꯕ ꯍꯥꯏꯌꯨ, ꯅꯣꯏꯅ ꯄꯤꯊꯣꯛꯈꯤꯕꯒ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯌꯨ꯫ ꯑꯇꯣꯞꯄ ꯏꯆꯥ ꯑꯅꯤ ꯑꯍꯨꯝ ꯁꯨꯖꯔꯝꯂꯗꯤ ꯍꯥꯏꯗꯅ ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯇꯛꯁꯤ ꯁꯣꯟꯖꯔꯤꯕ ꯑꯩꯈꯣꯏꯅ ꯏꯆꯥꯕꯨ ꯀꯅꯥꯗ ꯄꯤꯊꯣꯛꯀꯗꯣꯏꯅꯣꯅꯦ ꯏꯕꯦꯝꯃ ꯅꯪꯕꯣ? ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯂꯒꯦ ꯅꯪꯅ ꯑꯗꯨꯒꯨꯝꯕ ꯋꯥꯍꯪ ꯍꯪꯂꯛꯂꯤꯕꯁꯤꯕꯣ? ꯃꯄꯥ ꯏꯕꯨꯡꯉꯣ ꯆꯥꯎꯕꯅ ꯈꯨꯝꯂꯛꯄꯅꯤ꯫ ꯍꯤꯌꯥꯏꯅꯨꯗꯣ ꯃꯍꯤꯔꯦꯜꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ꯫ ꯃꯍꯤꯔꯦꯜꯅ ꯈꯪꯍꯧꯗꯅ ꯍꯥꯏꯔꯤ, ꯄꯥꯕꯣ ꯇꯁꯦꯡꯅ ꯂꯩꯇꯕ꯭ꯔꯥ? ꯂꯩꯇꯦ ꯋꯥꯅꯦ, ꯀꯩꯅꯣꯅꯦ ꯅꯣꯏ ꯑꯅꯤ ꯆꯪꯂꯒ ꯍꯪꯂꯛꯂꯤꯕꯁꯤꯕꯨ? ꯅꯠꯇꯦ, ꯀꯔꯤ ꯋꯥꯐꯝ? ꯑꯩꯗꯤ ꯍꯤꯌꯥꯏꯅꯨꯅ ꯍꯪꯕꯁꯤꯗ ꯁꯨꯝ ꯃꯇꯦꯡ ꯄꯥꯡꯕꯅꯤ ꯄꯥꯕꯣ꯫ ꯃꯥꯅ ꯁꯤ ꯍꯪꯂꯛꯂꯤꯁꯤꯒꯤ ꯃꯔꯝꯗꯣ ꯁꯨꯝ ꯈꯪꯅꯤꯡꯗꯅ ꯇꯧꯕꯅꯤ꯫ ꯍꯣꯏꯅꯦ, ꯀꯔꯤꯒꯤꯅꯣꯅꯦ ꯏꯆꯥꯅ ꯋꯥꯐꯝꯁꯦ ꯍꯪꯂꯛꯏꯕꯁꯤꯕꯣ? ꯃꯃꯥ ꯏꯕꯦꯝꯃꯅꯁꯨ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯅꯤꯅꯦ, ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯨ? ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯂꯒꯦ? ꯀꯩꯁꯨ ꯇꯧꯗꯦꯅꯦ ꯏꯃꯥ, ꯁꯨꯝ ꯃꯤꯅ ꯑꯩꯒ ꯁꯛ ꯃꯥꯟꯅꯕ ꯅꯨꯄꯤ ꯑꯃ ꯎꯏꯌꯦꯅ ꯁꯨꯝ ꯍꯥꯏꯅꯕ, ꯑꯗꯨꯗ ꯍꯪꯂꯛꯄꯅꯤ꯫ ꯍꯦꯔꯥ, ꯀꯅꯥ ꯉꯥꯡꯂꯤ ꯋꯥꯅꯣꯗ, ꯑꯉꯥꯎ ꯑꯐꯩ꯫ ꯍꯣꯏ, ꯃꯤꯅꯤꯅ ꯁꯛ ꯍꯥꯏꯐꯦꯠ ꯃꯥꯟꯅꯕ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯀꯣ, ꯑꯗꯨꯒꯨꯝꯕꯗꯣ ꯑꯣꯏꯔꯝꯒꯅꯤ꯫ ꯏꯆꯥꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯍꯥꯏꯔꯗꯤ ꯀꯗꯥꯏꯗ ꯃꯥꯟꯅꯗꯧꯔꯤꯒꯦ? ꯑꯩꯈꯣꯏꯒꯤꯗꯤ ꯅꯊꯟꯇꯅꯤ, ꯅꯆꯤꯟ ꯅꯅꯥꯎ ꯌꯥꯎꯔꯝꯂꯒꯕꯨ ꯀꯩꯗꯧꯕꯒꯤ ꯃꯤꯉꯣꯟꯗ ꯄꯤꯗꯣꯏꯅꯣ? ꯏꯆꯥ ꯑꯁꯨꯛ ꯇꯥꯡꯅ ꯐꯪꯖꯕꯁꯤꯗ꯫ ꯑꯍꯜ ꯑꯅꯤꯗꯨꯒꯤ ꯋꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯇꯁꯦꯡꯅ ꯐꯥꯏꯕꯣꯛꯁꯨ ꯂꯩꯇ꯭ꯔꯤ꯫ ꯋꯥꯉꯥꯡ ꯃꯑꯣꯡ ꯃꯇꯧꯗꯨꯗꯁꯨ ꯑꯗꯨꯝ ꯈꯪꯉꯤ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯗꯣ ꯑꯔꯥꯟꯕ ꯅꯠꯇꯦ ꯍꯥꯏꯕ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯅꯨꯡꯒꯤ ꯋꯥꯔꯤꯁꯤ ꯀꯔꯤꯅꯣ ꯈꯟꯕꯗ ꯍꯤꯌꯥꯏꯅꯨ ꯃꯥꯁꯨ ꯃꯍꯤꯔꯦꯜꯗ ꯆꯤꯡꯅꯔꯤ, ꯑꯗꯨꯒ ꯃꯍꯤꯔꯦꯜꯅꯁꯨ ꯍꯤꯌꯥꯏꯅꯨꯗ ꯆꯤꯡꯅꯔꯤ꯫ ꯑꯅꯤꯃꯛ ꯑꯃꯅ ꯑꯃꯗ ꯃꯨꯟꯅ ꯌꯦꯡꯅꯔꯛꯏ꯫ ꯊꯣꯡꯂꯤꯕ ꯑꯦꯟꯁꯥꯡꯗꯣ ꯃꯨꯟꯁꯤꯜꯂꯛꯑꯕꯅꯤꯅ ꯃꯃꯥ ꯏꯕꯦꯝꯃꯅ ꯍꯥꯏꯔꯛꯏ꯫ ꯑꯦꯟꯁꯥꯡꯁꯤꯁꯨꯅꯦ ꯃꯨꯜꯂꯛꯂꯦ, ꯅꯣꯡꯁꯤꯁꯨ ꯀꯟꯁꯤꯜꯂꯛꯏ ꯇꯧꯔꯤꯁꯤ꯫ ꯍꯧꯖꯤꯛꯁꯤ ꯏꯉꯥ ꯏꯉꯦꯟꯅꯤꯀꯣ, ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯉꯁꯤꯗꯤ ꯏꯪꯉꯤꯅꯦ, ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ? ꯍꯥꯏ, ꯏꯪꯗ꯭ꯔꯗꯤ ꯀꯔꯤꯅꯣꯅꯦ ꯃꯃꯥ, ꯆꯤꯡ ꯍꯥꯏꯁꯤꯗꯤ ꯑꯗꯨꯝ ꯏꯪꯂꯗꯕꯅꯤ꯫ ꯑꯗꯨꯗ ꯑꯃꯨꯛ ꯅꯣꯡꯁꯤ ꯍꯩꯈꯩ ꯆꯨꯔꯛꯂꯕꯅꯤꯅ ꯃꯁꯥꯅ ꯌꯥꯝ ꯏꯪꯕ ꯇꯥꯕꯅꯤ꯫ ꯀꯥꯟꯅꯗꯦ ꯀꯥꯟꯅꯗꯦ, ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯅꯕ ꯇꯧꯁꯤ, ꯑꯗꯨꯒꯅꯦ ꯉꯟꯅ ꯄꯣꯊꯥꯁꯤ꯫ ꯅꯪ ꯒꯦꯠꯀꯗꯤ ꯂꯣꯜꯂꯝꯃꯦꯀꯣ? ꯂꯣꯟꯖꯔꯝꯂꯦ ꯂꯣꯟꯖꯔꯝꯂꯦ꯫ ꯅꯍꯥꯟꯒꯤ ꯑꯗꯨꯃꯥꯏꯅꯒ ꯑꯃꯨꯛ ꯃꯤꯒ ꯂꯦꯞꯂꯝꯒꯗ꯭ꯔꯥ ꯄꯥꯈꯠꯂꯤꯅꯦ ꯅꯪꯕꯣ꯫ ꯍꯣ, ꯑꯗꯨ ꯈꯪꯗꯅꯅꯦ ꯅꯅꯥꯏꯅ ꯉꯁꯥꯏꯅ ꯉꯟꯇꯥꯅꯅꯦ ꯅꯨꯃꯤꯠ ꯂꯩꯔꯤꯉꯩꯗ ꯂꯣꯟꯁꯤꯟꯖꯔꯨꯔꯕꯅꯤ꯫ ꯍꯤꯌꯥꯏꯅꯨꯗꯤ ꯃꯤꯗꯨ ꯈꯪꯕꯅꯤꯅ ꯃꯍꯤꯔꯦꯜꯗ ꯌꯦꯡꯂꯛꯏ꯫ ꯃꯍꯤꯔꯦꯜꯁꯨ ꯃꯥ ꯃꯆꯥ ꯑꯣꯏꯔꯤꯕꯅꯤꯅ ꯍꯤꯌꯥꯏꯅꯨꯗ ꯌꯦꯡꯂꯛꯏ꯫ ꯑꯅꯤꯗꯨ ꯃꯤꯠꯆꯥꯅꯔꯤ꯫ ꯃꯤꯠꯆꯥꯅꯔꯨꯕꯗꯨꯗꯒꯤ ꯍꯟꯗꯣꯛꯅꯈꯤꯗꯨꯅ ꯑꯃꯨꯛ ꯃꯃꯥꯏꯗꯣ ꯂꯨꯞꯊꯅꯈ꯭ꯔꯦ꯫